Kongba Maru Laiphamlenda Kukisingna Nongmei Kaptharakhre Thadokpagi Chennaba KNF P Mari Fare Faoba si Paujel Pause dagi Laukhatjabane Ngasi ayuk pung 4:40 rom tarakpada Imphal East District ki Sagolmang Police Station na Kwanba Kongba Maru Laiphamlenda Lamtagi nongma panba irat thawrangba mari lainana lai khurumba lakpa khunja amade lai committee gi miyoisingna lai gi thawram tawringaida Kuki militantsingna nongmai round kaya kapsilakhre Thadoktuga mari lainana Kangpokpi District ki SP gi supervision makhada Kangpokpi District Police amasung 113 battalion CRPF ki combined team na operation chathabada KNF gi kadar mari fare haire lai committee gi miyoisingna phongdorokpada ngasi ayuk nat ki oiba lamta thage nongma panbada sahi khudingi Kongba Maru Laiphamlenda lai gi thawram pangthokpagum ngasi ayuk pung 4:45 tarakba matamda lai committee amadi khunja 15 rom Imphal East District ki additional SP Ops Herojit additional SP Law and Order Shankar OC Sagolmangna CRPF ki captain aniga loinana Kongba Maru gi akoibada ayuk pung 3 dagi section thawrang laukhatuna laikhe asumna apunba security ki team aduna section thawrang laukhatuna lairingai Kuki militant sing aduna nongmai round 10 rom Mark Hills lom dagi yamna lamna kaplakhibane adubu thoidokpa sogapandi yaukhide haire laifam aduda laigi oiba thawram tawringai Kuki militant sing aduna manak nakpada leiba chingthaktagi nongmai round khara kapsilakhibane adubu nongmai kaplakpagi thodok aduda asogapandi yaukhide tungda masing yamlaba security force sing mafam aduda laklaga akoibada tariba khulsingda combing operation chathaki haire Kangpokpi Police amasung CRPF ki apunba teamna chathagiba operation aduda faraba KNF pige kadar sing adudi Kangpokpi district ke Faizol khuldagi Lungau Sem Kipzen chahi 18 apokpa Saiko Hau Kipzen Luang Sanggol khuldagi Satmin Lun Tuboy chahi 13 apokpa Letmang Tuboy khul asimaktadagi Thangau Lun Kilong chahi 13 apokpa Sankhotang Kilong amasung Ebenezer khuldagi Letminlan Kipzen chahi 15 nei faraba kadar sing adu makhata ba ain gi oiba thabak sing laukhanaba Kangpokpi Police Station da sinakhre haire ngasi Kongba Maru Laiphamlenda chahi asagi lamta thagi nongma panba numitta yamna maru oiba lai gi thawram tawgadawriba adugi mangoinana security forcing deploy tawbada natana Kongba Maru gi mathak thangbada leiba chingda Assam Rifles laina mataw karamna Kukisingna Nongmei Kaptharakhre banu haina Kongba Maru semgat lup amade miyamna pendaba su phongdok nakhe Etigi Khulai Thadokpagi Phirep adu Mahousagi Tangdu Leitaba Hanjillaknabagi Thong Hangbani Biren Faoba si Kangla Pause dagi laukhatjabane Arambai Tengol gi Tengoloisingna Khulai Thadokpagi Phirep laukhiba adu Mahousagi Tangdu Leitaba phibam Hanjillaknabagi Thong Hangbani haina Manipur gi hanagi Chief Minister Nongthongbam Biren thagatpa phongdorokle hiram asagi matangda hanagi Chief Minister Biren na mahaki X account da thagalakpa post amana hai Arambai Tengol na Khulai Thadokpagi Phirep laukhiba adu Mahousagi Tangdu Leitaba phibam Hanjillaknabagi achouba khongthang amane masina achouba mayon ama chumlagani haibagi thajaba chawna lei Arambai Tengol na Khulai Thadoknabagi laukhiba Phirep adu lamdam asida Mahousagi phibam Hanjillaknaba Thong Hangbani khongthang asina mamangda leiramba ungkhatnaba sing khara makhai hanthahanba ngamlagane loinana reconciliation stability amasung tungkoina chanagadaba phibam ama sembada achouba mateng ama oiragane phibam asi laknaba Prime Minister Narendra Modi Union Home Minister Amit Shah amade Governor Ajay Kumar Valana hotnakiba pumnamak awangba thakta ikai khumnaba utle lusingba sing asina waroisinama puraknaba hotnabada achouba thodang laure haujikti aikhoi amata waina Tangdu Leitabagi lambi da khong thangjinduna apunba Manipur amasung mapangal kanba India ama sagatnaba hotnaminasi haina hanagi Chief Minister Biren gi warol asina makhata re lona yadaba mawongda painariba Khutlaising surrender tawrangnabagi matam March 3 phawba Sangdokle Governor Faoba si Kangla Pause dagi laukhatjabane chinga masung tam animakta lona yadaba mawongda painariba Khutlaising surrender tawrangnabagi matam mathang tha March 3 phawba Sangdokle haina Manipur gi Governor Ajay Kumar Valana khangalakle hiram asigi matangda Manipur Lainga ki Directorate of Information and Public Relation gi Director NG Utamna khuyek piraga thadorokpa cherol amana hai state sigi chinga masung tam animakta lona yadaba mawongda painariba Khutlaising numit 3 gi manungda manaknakpa police station outpost amade security force ki camp singda thingalaknaba hawkhiba tangkunda Governor Ajay Kumar Valana appeal tawkhiba adu chawna mahi yanba oikhe Governor na Khulai thingalaknabagi matam thakhiba adu ngarang loikhibaga loinana chinga masung tampaktagi Khulai surrender tawnabagi matam adu kharaga sangdoknaba maikai kayadagi hairakpa lei wafam asi kupna khanaraba matung lona yadaba mawongda painariba Khutlaising thingalakpagi matam asi mathang tha March 3 ki nungthil pung 3 phawba Sangdokle
Maram aduna illegal oiba mawongda painariba khulai amade Nongmei Maruna chingba pumnamak manak nakpa police station outpost natraga security force ngi camp singda sinabiyo hairiba matam asagi manungda volunteer waina thoroklaga khulai thingalakpa miyoi singda action amata laukhatloi masigi matung tarakpadadi police amasung security force na paksanna operation chatharakpagal iroinana logi oiba matik saba action laukhatkane ngasi nauna piriba khudong saba sina roiba oigane maram aduna Mari Laiphamlenda pumnamakna state asida Mahousagi oiba Tangdu Leitaba phibam adu Hanjillaknaba nahasingi tunggi punsi ngak senaba amade Phirep maselgi marakta nungsi chanana laiminanaba angamba mateng pangbiyo ngasisu nauna amuk ningsingli madude lona yadaba mawongda pairiba Khutlaising surrender tawnabagi aroiba khudong saba si akiba mata yaudana lawbiyo haina governor gi appeal asina makha tare kukina thugaikraba laigi khubam sing semjinbiyo arambai pawasi pawnil khon pawse dagi lakhutchavane 2023 gi May ahumdagi hawduna lamdam asida satharagli irang asigi manungda kuki khulai paiba singna maitegi yamna maru oiba laifam singi khubam amade laisang sing thugaiduna amanga ta thogon khiba singadu mari lainaba amade laingangna thubada semjin sajinduna amugana laigi thogal tawba phanganbi yo haina arambai tengolgi unit 39 gi commander songtham romeo na phongdokre wafam asi kanglada arambai tengolgi thomi yauna miyamna lamta thagi nongma panbada pangthokpa lai khurumbagi thauramga mari lainana phongdokhibane mahangna makhatana haikhibada lamdam asigi maruoiba laifam kaubru thangjing kondong laidembi yauna chatpa yadan leiriba Laiphamlenda sing asi athubada chatpa yanaba mari lainaba singna sinbi yu haikhe